Connect News Media Tabiriba Singbu Taramna Okchari Manipur asaobagi meina chakli Irang asigi houkhiba tha taratokta numit kya houkhre Tang kya onkhre adubu Manipur gi fibham di houjiksu ondri Manipur gi asokpa asi Keidoungei oisingani Keidoungei Manipur gi shantigi lambida hanlakani haibasi houjiksu achouba wahang ama oiri Tangdu leitaba ing tappa Manipur gi chaungna yengnaba oiriba Kuki Militant singna houjik tholiba Irang asida sinarakliba khulai sing drone amadi rocket na chingba high tech weapon sing asi Kadaidagi lakpano kanana pibano haiba houjik phawba khangba ngamdri adubu tha tara taruktagi thorakleba Irang asigi video footage sing amadi Manipur police na June nama 2023 dagi September 12 2024 phawda phagatliba Kuki Militant sing na sinariba khuchu khulai sing asi urubada masi khangba ngamli madudi Kuki Militant sing na Bharat ta saba khuchu khulai sing mataida China, America, England, amadi Myanmar December kuchu khulai sing sinari. Haribu khulai sing asigi ayamba khulai sing Indian Security Force sing na susinai. Khudam oina AK-47 Insas Isapur Factory December 7.64mm gi self-loading rifle amadi stun carbine yauri. Kuki Militant sing na sinariba high-tech weapon singi maramda India Today na handak puthokhiba mahaki report ta sumna haiki madudi. Kuki Militant sing Bharat saba weapon sing mataida mapalebak semba advanced weapon sing khudamoina AK-47 M4 HK-416 na singba high tech weapon sing Irang asida sinari khulai sing asi Kuki Militant sing inakta karamne yorokli natraga kanana piribano haibududi achouba wahang amani adubu India Today gi report ki matung inna khulai sing asi mapalebak China America England amadi Myanmar December khulai sing ni Aduga Manipur police na Irang gi manungda Bharat semba advanced gun singsu seize tauki adubu khwaidigi warningai oiriba aruba wafam di foreign weapon sing asini khudam oina M5 carbine masi adugumba rifle ni madudi America gi army gi category ahummakna masi sinai loinana America da semba AR-15 semi automatic rifle amadi masigi matungi M16 assault rifle su Kuki Militant sing na sinari Masigi mataida Germany December Heckler and Koch 5.56 rifle su yauri AK-47 gi Chinese variant AK-56 Myanmar gi MA1 MK3 aduga Britain December MK5 rifle su Kuki Militant singi nakta uba fangli loinana police na seize tauki HE-36 miles amadi MK3A2 hand grenade masigi mataida 51mm amadi 81mm gi mortar bomb phangki masi Kuki Militant singna local launcher na maitai taba khun singda kapli launcher asi steel pipe na semi masibu pampi haina kawi government weapon sing yengsinba Directorate of Ordnance ki matung inna 51mm gi mortar kilometer ama aduga ani subasina kilometer manga phawba target toba yai Kuki Militant sing tank kapthaba ngamba high explosive anti tank khulai susinari masi armor vehicle line kap khaiba ngami Kuki National Front Military Council natraga Kuki Army gi Militant sing inakta RPG su lei masina 80 amadi 85mm gi grenade kapli RPG gi maramda thangjing chingda Kuki Militant sing gi rising day pangthokiba matamda khangmamki UK da leba collective awareness to exploded ordnance CAT UXO gi matung inna PG7 85mm amadi PF89 80mm model gi RPG sing asi Russia amadi China da sembani India Today gi report ki matung inna Kuki Militant organization sing popular Chinese drone maker DJI na semba commercial drone sing su pairi handa Kuki Militant na taukhiba drone attack ta hariba category gi drone asi sinaramgani haina report asina hairi houkhiba chahi amadagi houjik phawda Manipur police na mafam chamom fumatu dagi khulai sing seize taukhre January amadagi September 10 2024 phawda khwaidigi amna khulai sing recovery gi case 39 kangpokpi dagi tauki masigi matungda Imphal East amadi Thawalda 15 Churachandpur da 13 Kakching da 18 amadi Bisnupur da 13 taukhri asumna Kuki Militant singna maitai gi mathakta lan hongnaba high tech weapon phana sinarabasu atopanakal amada handak Manipur police na Kuki Militant singda matik chaba paukhum pinanaba medium machine gun MMG leikhre
पुलिस ने MMG की ट्रेनिंग पीननबा इंडियन आर्मी की मतेंग लौखी तसेंगना पुलिस फोर्स अमदी पैरामिलिटरी फोर्सिंग MMG गुम्बा मशीन गन सिनदे वार जोन दा येंगनबसिंगबु माइथिबा पीननबा खुलाइसिंग असि सिनै अदुबु हंदक कुकी मिलिटेंट सिंगना हाईटेक वेपन ड्रोन अमदी रॉकेट सिनरकपा असिदा फिबम असिबु कंट्रोल तौननबा मणिपुर पुलिस ना MMG गुम्बा मतिक चारबा खुलाइसिंग रेडी तौरकली मसिगी ममांगदा मणिपुर पुलिस LMG लाइट मशीन गन सिनरमी मणिपुर पुलिस की खोंथांग असिदा कुकी इनपी मणिपुर किमना अकीबा अमदी नुंगनांग फोंदोखी कुकी इनपी ना हाइकी असुमना मणिपुर पुलिस ना साथीरबा खुचु खुलाइसिंग असि सिनबना कुकी सिंग हेन नुंसा थियले हाइकी अदुबु कुकी मिलिटेंट सिंग मखोइना तौजबा थबक अदुगी मही फंगलकपनि हाइबसी किमना काउरी अखोइना ngamle haina ngak wanglabadi madudigi henba angamba ama tholakpa haibasi mahausaani video sidang asigi di matang asoi fawbadang thagasari